Ngarang numidang pung mapalom tarakpa aduwaida sakhangdaba singna Federation of Civil Societies Manipur Focs ki President Thoidingjam Manihar ki Kongba Uchekon Machin Kshetri Leikai da leiba Yumda hand grenade ama Langsinlamle laibak phabadagi bom adu pokhaihoudre Police ki fangba pawma gi matungina ngarang numidang pung mapan ga minute ni parom tarakpa aduwaida Kongba Uchekon Machin Kshetri Leikai da leiba Thoidingjam Manihar ki Yumda sakhangdaba singna bom Langsinlamle haina telephone gi khuthang da khangalakpadagi irilbong police station gi team ama Mafam aduda jangsin ki thogdok thokpam aduda police na yengsin bada pokhaihoudre hand grenade adu TH Manihar gi yum gi berenda manakta taduna leiba thengna ki tungda Manipur police ki bomb detection and disposal squad team gi expert singna bomb adu asoengam yaudana defuse tawraba matung numidang pung 13 ga minute 98 rom tabada irilbong turel wangma kalika chingkhongda akanba section thorang marakta pokhai handuna manghanki thogdo aduga mari leinana Thoidingjam Manihar na hai laibak asi yongna luraba tanfam asida aikhoi masel onsinaduna nongmai kapsinba bom langsinmana chingba kaya chatharakliba si laibak thibani asoiba aranba kaya yaukhrabasu asigumba ka henba thawong asi matungda amuk hana tawbigano mi kungna tariba yumlakta bom langsinba haibasi tawhoidaba thabakni yaningdaba natraga nungaitaba leirabasu paw phawbirau wari sanase haina mahangna makhatana phongdukhi sigumba akhoi masemgi marakta Manipur kanji Manipur thuai loisi maitai khonai kanjena khanba wakhalon oiragadi suma thabaksi noloni ingonda tawrisi hoi ai di thokre noina soibetagi thoga so moina maduma matung da thon bigno atopa du tawbino imalaiba nu sibata aragadi imalaiba ke thabak tawbiu makoina langjan gi haiba taragasu makoina nuai tabal leragasu ingonda direct pau phaubiu natraga ai ge direct onaraga keno moina apa madu adum ingonda haibiu ai dum tawnajagi ai